Mayambu kurumzari adon engpiribase impact news na iraj NONGTHOMBAM Manung Hutna Saturday night show da mayambu taramna okchari ngasigi Saturday night show sigi showstopper oibigedoriba ngasigi guesting asi lamdam asigi maming leireba phazaraba isai mayam amabu amukka hanna nahono na saktoktuna Manipur gi miyamda hairiba phazakraba isai mayam sigi mahau phazakraba isai mayam asigi magun singadu miyam gi napada amukka hanna yohna bahonariba adumlaba artist singni. Ladies and gentlemen, boys and girls, children of all ages, please put it together for TAKHAELLAMBAM Mandakini and RABISANKAR NAOREM. Mandakini amadi RABISANKAR bo ham tara taram nokchari. I introduction se amuka tawjag hetar introduction se koi Mandakini gidi introduction mathau ta have tare lamdam sigi sakna rabi singer mani aduga koi RABISANKAR sina handak koi hariba ari bisai mayam sin naun amuk arrange tawraga miyamda Mandakini gi khonjel da miyamda yohna bhona bada achobo thodang lobiriba aruga hairiba project asigina producer oibiriba musician come producer koigi RABISANKAR ni ado ai ahanba question se animakta RABISANKAR amadi Mandakini da dum laksage koina hapetaja bata hairiba anoba hadi ari bisai myam se nongno saktok pasi punna isai taruk ni ha isai taruk si isai ahum amana maicha film gi aduga ahum amana koigi madhavi film gi ormane adu hairiba isai taruk si punjalaga phongadriba album si maming na old is gold ari basi sanane ha basina title so oibire title dagi horoga kari gi damakta hairiba isai ari ba isai mayam se khangatlaga koi nauna mu saktopu mathau tai miyam da yohon mathau tai khan lakpi wakhal se lakpi ki bino koi Mandakini dagi hobira su yare kana na hobige RABISANKAR na hobiga dabra amdum hobiro ai hana haijara pani happy akoina ari ba isai saktana tawriba si yam hena koina haiba khotpagi aduga akhoi hai singba utna bana tawbadi natte ado tasengna haragadi akoina akhoi di hoje anauba mirol sigi hadi hoje leiriba hoji generation sigi mi amane akhoi di aduga mamangi matam sing hai tare mamangi matam chahi ngasi dagina chahi 30 nifu gi mamang sida leirammi ba isei gi stage siga hoji leiriba stage siga yam khetnei aduga hoji saknari ba isei singsina yamna laina or yamna yam ludana sakpa aduga so mayamna su dum pungpamda pamba pungkhangda khangba join tawe adu aduga lasting de yengor kan lasting de oi hauda ba adu kamaina oidrino haina thirakpada ari bai sei gi magun se khoi anauba khoi thoiba singchina madugi magun dubu chapchana sakpa ngambagi pochi yaudabaduna maramama oiraga neba aduna khoina ari bai sei gi khongul se khoina haiba wane isei je amakhak sakpa matamda kyamu yamna analyze tawe haba matamda isei sigi first haurakpadagina first ki line nama khak si kamaina sakkadagi na khanbadasu matam yam loweba adumaina analyze tawraga khoina ari be sei sa akanda tasingna ari be sei ai su stage yam pam sakche adu mayamda stage sakpa gangnatana aina sakpa record amasu thamningbadi kuiba adu producer se leitaba okay aduda akoi marup RABISANKAR sina mana aionda sakpa yabra haina hangakpase aigi yam nungai bane adu ari be sei sakpagi kwaidagi nungai baragadi angonda yamna anou be sei gi sakpi moina ari be sei si sakrubagi kanabadi yamna aduki mati kanaba yam phange okay hari be sei taruk sidagi kanaba mayam knowledge mayam phange habani yam nungai je aduga phajaba isei gi sur mayam sisu aduga complete oiba phaw makali isei sing su ari be sei sing yam lerme habani madu mayam da khangma me ai RABISANKAR da lakje RABISANKAR si mamang su koi Mandakini gi isei haiba tare maruina oja taptagi isei se taptagi isei tara mamang su saktokpada RABISANKAR na dum produce to bikyo mane handaki sisu old is gold sei taruk sisu produce to biri kari wakhalum dagi handaki sina anouba haidi ari bi sei se da khut thabirakno khitang haibi koi as a producer amoina wakhalum se daras ki wangjigi papum bijadringai da han mokta da koina icham chamna haitare ari bi sei sing amadi sei khara nauna saktokpagi project sibu khangbi dana impact tv gi kuthangda mayamda kari maramgi masigumba sabak si tawribano haiba khangan namagi matam ma pibigi damukta impact tv bo madi nungsi jarawa gi yamba daras NONGTHOMBAMbu haninga letan thaga phondoksari daras masi akoi gesu yam laiba phaban hatare tumba yamna golden opportunity hatare old is gold ari bse sana ne hari bse sana si miyam de yohon bada koi tanjam phangjab se impact news kisu yamna laiba phaban hatare please makha thabi sumai tawne daras masi aigi wakhalon je taptagi khoi oja taptagi sei hanba potok chakibagi matang simadi ai wakhalda sum yam kuiraba haitare aina
ꯇꯞꯇꯥ ꯁꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯏꯁꯩꯁꯤ ꯀꯔꯤꯅꯣ ꯈꯪꯕꯣꯏ ꯈꯪꯗꯕꯣꯏ ꯇꯧꯔꯤꯉꯩ ꯃꯇꯝꯗꯒꯤ ꯇꯞꯇꯥ ꯏꯁꯩꯁꯤ ꯑꯩꯈꯣꯏ ꯇꯥꯔꯛꯑꯦ ꯑꯗ ꯃꯥꯒꯤ ꯏꯁꯩꯁꯤ ꯊꯣꯛꯂꯛꯈꯤꯕ ꯃꯇꯝꯁꯤꯗ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯏꯁꯩꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯌꯥꯝ ꯆꯦꯟꯖ ꯇꯧꯋꯦꯕ ꯏꯁꯩꯒꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯁꯤꯆꯨꯋꯦꯁꯟꯗꯨꯗꯤ ꯄꯨꯡ ꯍꯣꯡꯈꯤꯕꯗꯧꯅ ꯇꯧꯕ ꯐ꯭ꯌꯨꯖꯟ ꯂꯥꯛꯑꯦ ꯑꯗ ꯁꯤꯁꯤ ꯂꯥꯛꯑꯀꯥꯟꯁꯤꯗ ꯉꯁꯥꯏ ꯑꯩꯅ ꯁꯨꯝ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯏꯁꯩꯁꯤ ꯇꯝꯕ ꯍꯧꯒꯠꯂꯛꯑꯕ ꯇꯥꯏꯃꯤꯡ ꯁꯤꯗꯩꯁꯤꯒ ꯑꯩ ꯋꯥꯈꯜꯗ ꯁꯨꯝ ꯁꯥꯒꯠꯆꯔꯛꯄꯅꯤ ꯏꯁꯩꯁꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯩꯒꯨꯝꯕ ꯇꯞꯇꯥꯅ ꯁꯛꯏꯕ ꯏꯁꯩꯁꯤꯡꯁꯤ ꯈꯔ ꯈꯟꯒꯠꯂꯒ ꯁꯛꯄ ꯌꯥꯗꯕ ꯅꯨꯄꯤꯅ ꯁꯛꯄ ꯌꯥꯗꯕ ꯃꯌꯦꯛ ꯑꯃꯁꯨꯡ ꯇ꯭ꯌꯨꯟꯕꯨꯗꯤ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯏꯁꯩꯁꯤꯡꯁꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯁꯛꯂꯛ ꯇꯥꯔꯒꯗꯤ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯅ ꯅꯨꯄꯤꯁꯤ ꯁꯨꯝ ꯑꯩ ꯋꯥꯈꯜꯗ ꯑꯗꯨꯝ ꯅꯨꯄꯤꯒꯤ ꯚꯥꯞꯁꯤ ꯐꯤꯃꯦꯜ ꯚꯣꯏꯁ ꯑꯃ ꯇꯥꯅꯤꯡꯕꯒꯤ ꯀꯩꯅꯣꯝꯈꯛ ꯑꯩꯉꯣꯟꯗ ꯁꯨꯝ ꯐꯥꯎꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯨꯝ ꯃꯟꯗꯥꯀꯤꯅꯤ ꯑꯩꯒꯤ ꯈ꯭ꯋꯥꯏ ꯅꯛꯅꯕ ꯑꯥꯔꯇꯤꯁ ꯍꯥꯏꯇꯥꯔꯒꯗꯤ ꯑꯇꯩ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃ ꯈꯪꯅꯩ ꯆꯥꯟꯅꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯒ ꯈꯔ ꯅꯛꯅꯖꯕ ꯑꯥꯔꯇꯤꯁ ꯍꯥꯏꯔꯒꯗꯤ ꯃꯟꯗꯥꯀꯤꯅꯤꯁꯤꯅ ꯑꯩꯒ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯇꯒꯤ ꯑꯩꯈꯣꯏ ꯁꯨꯝ ꯂꯣꯏꯅꯔꯛꯄ ꯇꯝꯃꯤꯟꯅꯔꯛꯄ ꯑꯣꯏꯕꯅꯤꯅ ꯃꯥꯁꯤꯅ ꯑꯩꯒ ꯈ꯭ꯋꯥꯏ ꯅꯛꯅꯕ ꯑꯥꯔꯇꯤꯁ ꯑꯣꯏꯕ ꯑꯗ ꯑꯩꯅ ꯏꯕꯦꯝꯃ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯁ ꯃꯥꯁꯨ ꯃꯇꯝꯗꯨꯗꯗꯤ ꯍꯥꯏꯗꯤ ꯃꯤꯒꯤ ꯏꯁꯩ ꯀꯃꯥꯏꯅ ꯑꯩ ꯁꯛꯇꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯃꯥꯁꯨ ꯍꯥꯏꯗꯤ ꯂꯥꯛꯀꯗꯣꯏꯕ ꯀꯩꯅꯣꯁꯤ ꯈꯪꯗ꯭ꯔꯤꯕꯅꯤ나 ꯑꯗ ꯑꯩꯅ ꯑꯁ ꯏꯕꯦꯝꯃ ꯑꯩ ꯃꯁꯤ ꯌꯥꯝ ꯀꯟꯅ ꯈꯜꯂꯦ ꯃꯁꯤ ꯅꯪ ꯁꯛꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯩꯗꯤ ꯑꯩꯅ ꯑꯃꯨꯛ ꯀꯀꯥꯁꯦ ꯀꯀꯥ ꯖꯦꯟꯇꯁꯤꯒ ꯑꯗꯨꯝ ꯀꯟꯁꯜ ꯇꯧꯔꯒ ꯀꯀꯥ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯏꯁꯩꯁꯤ ꯅꯨꯄꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯁꯛꯑꯒ ꯇꯥꯅꯤꯡꯉꯤ ꯀꯀꯥ ꯑꯩ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔ ꯇꯧꯁꯤꯒꯦ ꯑꯗꯨꯗ ꯃꯟꯗꯥꯀꯤꯅꯤꯒ ꯅꯪꯒꯁꯨ ꯅꯛꯅꯔꯤꯌꯦ ꯃꯟꯗꯥꯀꯤꯅꯤ ꯁꯛꯍꯜꯂꯣ ꯀꯩꯅꯣ ꯑꯩꯅ ꯑꯗꯨꯗꯤ ꯀꯀꯥꯅꯁꯨ ꯑꯝꯇ ꯍꯥꯏꯕꯤꯔꯣ ꯑꯩꯅ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯏꯁꯩꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯑꯦꯔꯦꯟꯖ ꯇꯧꯖꯔꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯜ ꯏꯁ ꯒꯣꯜ ꯁꯤꯒꯤ ꯃꯇꯥꯡꯁꯤꯅ ꯑꯁꯦꯡꯕꯒꯤꯗꯤ ꯔꯥꯁ ꯃꯁꯤ ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯔꯨꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯆꯗꯦꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯍꯤ 1980ꯁꯒꯤ ꯃꯇꯝ 84, 85, 1980ꯁꯗꯒꯤꯅ 90 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯊꯣꯛꯏꯕ ꯏꯁꯩꯁꯤꯡꯁꯤ ꯃꯅꯤꯄꯨꯔꯗ ꯅꯝꯕ ꯀꯌꯥ ꯌꯥꯎꯗꯦ ꯑꯗꯨꯒ ꯃꯇꯝꯗꯨꯒꯤ ꯑꯍꯟꯁꯤꯡꯁꯤꯅ ꯍꯥꯏꯗꯤ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗꯨꯗ ꯈꯣꯡꯉꯝꯃꯤꯕ ꯑꯗꯩ ꯄꯥꯜꯂꯝꯃꯤꯕ ꯁꯨꯔ ꯁ꯭ꯇꯥꯏꯜ ꯁꯤꯒꯨꯝꯕꯁꯦ ꯍꯧꯖꯤꯛ ꯑꯥꯔꯇꯤꯁ ꯂꯣꯏꯅꯃꯛꯄꯨꯗꯤ ꯅꯠꯇꯦꯀꯣ ꯑꯥꯔꯇꯤꯁ ꯈꯔ ꯑꯃꯗꯤ ꯁꯨꯝ ꯏꯁꯩꯁꯤꯡꯁꯦ ꯃꯥꯒꯤ ꯈꯅꯥꯎꯁꯤꯒ ꯆꯥꯟꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯁꯩꯁꯤ ꯌꯥꯝ ꯐꯖꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯤꯗꯅ ꯏꯁꯩꯁꯤ ꯑꯣꯖꯥꯗꯨꯅ ꯁꯨꯃꯥꯏꯅ ꯁꯛꯄꯤꯔꯝꯕꯅꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯛꯇꯣꯛꯑꯒꯗꯤ ꯐꯖꯅꯤ ꯀ ꯍꯥꯏꯕꯁꯤ ꯏꯊꯤ ꯍꯦꯛ ꯊꯤꯗꯅ ꯍꯦꯛ ꯁꯛꯆꯜꯂꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯁꯤꯒꯨꯝꯕꯁꯤꯁꯨ ꯈꯤꯇꯪ ꯃꯣꯏꯗꯁꯨ ꯑꯦꯋꯥꯔꯅꯦꯁ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯃꯣꯏꯗ ꯍꯣꯠꯅꯅꯤꯡꯕꯒꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯛꯄ ꯌꯥꯏ ꯑꯗꯩ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯣꯜ ꯏꯁ ꯒꯣꯜꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯏꯁꯩꯁꯤꯕꯨ ꯃꯦꯟ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛ ꯑꯣꯏꯕꯤꯈꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤꯗꯤ ꯑꯣꯖꯥ ꯇꯤꯖꯦꯟꯗ꯭ꯔ ꯑꯃꯗꯤ ꯍꯥꯏꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯄꯥꯕꯨꯡ ꯍꯩꯕꯝ ꯁ꯭ꯌꯥꯝꯁꯦ ꯃꯣꯏ ꯑꯅꯤꯒ ꯀꯟꯁꯜ ꯇꯧꯒꯗꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯣꯖꯥ ꯇꯤꯖꯦꯟꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯍꯔꯥꯎꯅ ꯍꯥꯏꯇꯥꯔꯦ ꯑꯁ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯑꯃ ꯌꯣꯛꯈꯠꯅꯤ ꯇꯧꯅꯤ ꯍꯥꯏꯁꯦ ꯌꯥꯝ ꯐꯩꯅꯦ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯑꯗꯒꯤ ꯏꯁꯩ ꯃꯌꯦꯛꯁꯤꯡꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯔꯛꯄ ꯄꯥꯕꯨꯡ ꯕꯪꯀ ꯄꯥꯕꯨꯡ ꯍꯣꯏꯁꯤꯅꯒ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯅ ꯈꯟꯖꯔꯝꯕ ꯃꯇꯝꯗꯨꯗ ꯃꯁꯤ ꯁꯛꯄꯗ ꯌꯥꯔꯣꯏꯗꯕ ꯖꯥꯠꯂ ꯀꯥꯏꯅ ꯏꯊꯟꯇ ꯁꯨꯝ ꯈꯟꯖꯔꯝꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯁꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯛꯄ ꯑꯗꯒꯤ ꯑꯣꯜ ꯏꯁ ꯒꯣꯜꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯇꯧꯕꯤꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯖꯋꯍꯔꯂꯥꯜ ꯅꯤꯉꯣꯝꯕꯝ ꯃꯥꯒꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯀꯣꯄꯔꯦꯠ ꯐꯪꯉꯤ ꯍꯥꯏꯗꯤ ꯃꯥꯅ ꯍꯥꯟꯅ ꯕꯥꯁꯤꯅ ꯅꯝꯊꯣꯛꯑꯒ ꯂꯩꯈ꯭ꯔꯕ ꯃ꯭ꯌꯨꯖꯤꯛꯁꯤꯡꯁꯦ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯄꯤꯕꯤꯌꯣ ꯑꯩ ꯁꯨꯃꯥꯏꯅ ꯃꯟꯗꯥꯀꯤꯅꯤꯒꯤ ꯚꯣꯀꯦꯜꯗ ꯕꯥꯁꯤꯒꯤ ꯁꯔꯨꯛꯇꯨ ꯂꯧꯊꯣꯛꯑꯒ ꯃꯟꯗꯥꯀꯤꯅꯤꯒꯤ ꯚꯣꯀꯦꯜꯗ ꯇꯥꯖꯅꯤꯡꯉꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯗꯥꯅꯁꯨ ꯑꯌꯥꯕꯁꯤ ꯄꯤꯕꯤꯌꯨ ꯈꯣꯠꯂꯦ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯗꯨ ꯌꯥꯝ ꯐꯕ ꯊꯕꯛꯅꯤ ꯅꯣꯏꯒꯤꯁꯦ ꯀꯥꯏꯅ ꯍꯥꯏꯗꯤ ꯀꯔꯤꯝꯇ ꯑꯣꯕꯖꯦꯛꯁꯟ ꯂꯩꯍꯟꯗꯅ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯃꯥꯏꯅ ꯑꯍꯟꯁꯤꯡꯁꯤꯅ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯃ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯑꯣꯖꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯇꯤꯖꯦꯟꯗ꯭ꯔ ꯍꯧꯔꯒ ꯑꯣꯖꯥ ꯕꯪꯀꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛ ꯑꯦꯔꯦꯟꯖꯔ ꯑꯣꯏꯕꯤꯔꯤꯕ ꯌꯥꯝꯕ ꯖꯋꯍꯔꯂꯥꯜ ꯅꯤꯉꯣꯝꯕꯝꯅꯁꯨ ꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯑꯣꯜ ꯏꯁ ꯒꯣꯜꯁꯤ ꯍꯧꯖꯤꯛ ꯔꯦꯗꯤ ꯑꯣꯏꯔꯦ ꯃꯁꯤ ꯑꯣꯜꯃꯣꯁ ꯔꯦꯗꯤ ꯑꯣꯏꯔꯕ꯭ꯔꯥ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯕ꯭रा ꯔꯤꯂꯤꯁ ꯇꯧ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯣडियो ꯑꯣꯏꯅ ꯔꯤꯂꯤꯁ ꯇꯧꯒꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃ꯭ꯌꯨꯖꯤꯛ ꯚꯤडिꯑꯣꯒꯤ ꯌꯥꯝ ꯑꯣꯞꯁꯟꯁꯨ ꯂꯩꯅꯔꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯕꯤꯒꯦ ꯈꯟꯕꯤꯔꯤ ꯃꯟꯗꯥꯀꯤꯅꯤ ꯀꯩꯅꯣꯁꯨ ꯔꯕꯤꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯌꯥꯏ ꯗꯥꯁ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯖꯒꯦꯅ ꯈꯟꯖꯔꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯝꯕ ꯄꯤꯛꯆꯔꯥꯏꯖꯦꯁꯟ ꯃꯆꯥ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯁꯤ ꯄꯤꯛꯆꯔꯥꯏꯖꯦꯁꯟꯗꯨꯃꯛꯇꯤ ꯍꯥꯏꯗꯣꯛꯆꯔꯔꯣꯏꯒꯦ ꯚꯤडिꯑꯣ ꯑꯣꯏꯅ ꯄꯨꯊꯣꯛꯀꯦꯅ ꯈꯜꯂꯤꯌꯦꯕ ꯍꯣꯏ ꯄꯤꯛꯆꯔꯥꯏꯖꯦꯁꯟ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠꯗꯣꯔ ꯂꯣꯀꯦꯁꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯎꯗꯕꯤꯗ ꯏꯟꯗꯣꯔ ꯈꯛꯇꯒꯤ ꯑꯣꯏꯕ ꯁꯨꯝ ꯌꯥꯝ ꯆꯝꯕ ꯄꯤꯛꯆꯔꯥꯏꯖꯦꯁꯟ ꯃꯆꯥ ꯑꯃꯒ ꯂꯣꯏꯅꯅ ꯖꯨꯟ ꯊꯥꯁꯤ ꯃꯅꯨꯡꯁꯤꯗ ꯔꯤꯂꯤꯁ ꯇꯧꯅꯕ ꯍꯥꯏꯅ ꯑꯩ ꯁꯦꯝ ꯁꯥꯖꯔꯤ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯊꯥꯁꯤꯒꯤ ꯍꯣꯏ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯜ ꯗꯤꯁ ꯒꯣꯜꯁꯤ ꯂꯥꯛꯑꯅꯤ ꯍꯥꯏꯕꯅꯤ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯉꯁꯤ ꯔꯤꯂꯤꯁꯀꯤ ꯃꯑꯣꯡ ꯍꯥꯏꯕ ꯇꯥꯔꯦ ꯔꯤꯂꯤꯁ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏ ꯇꯤꯖꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯨ ꯂꯦꯡꯁꯤꯟꯕꯤꯔꯤ ꯔꯕꯤꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯡꯒꯔ ꯃꯁꯥꯃꯛ ꯃꯟꯗꯥꯀꯤꯅꯤꯁꯨ ꯂꯩꯕꯤꯔꯤꯕꯅꯤꯅ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤꯡꯁꯤꯒꯤ ꯏꯁꯩ ꯇꯔꯨꯛꯁꯤꯒꯤ ꯃꯅꯨꯡꯗ ꯏꯁꯩ ꯑꯃ ꯍꯥꯏꯗꯤ ꯑꯍꯥꯟꯕꯁꯤꯗ ꯂꯧꯈꯠꯄꯤꯔꯣ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯩꯁꯤ ꯑꯩꯈꯣꯏ ꯃꯩꯆꯥꯛꯇꯒꯤ ꯍꯧꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯀꯩꯅꯣ ꯃꯩꯆꯥꯛꯅ ꯈꯔ ꯂꯤꯕ ꯐꯤꯂꯝ ꯑꯣꯏꯕꯅꯤꯅ ꯁꯤ ꯑꯔꯤꯕꯁꯤꯒꯤ ꯃꯊꯪ ꯃꯊꯪ ꯂꯥꯛꯑꯒ ꯃꯥꯙꯕꯤꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯁꯤ ꯀꯔꯝꯕ ꯏꯁꯩ ꯇꯧꯁꯤꯒꯦ ꯃꯩꯆꯥꯛꯀꯤꯁꯦ ꯀꯩꯅꯣ ꯁꯛꯁꯦ ꯃꯩꯆꯥꯛꯀꯤꯁꯦ 1982ꯗ ꯂꯥꯛꯈꯤꯕ ꯐꯤꯂꯝ ꯑꯣꯏꯔ ꯃꯥꯅꯦ ꯑꯩꯈꯣꯏ ꯗꯤꯔꯦꯛꯁꯟ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯂꯤरिꯛꯁ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯑꯣꯖꯥ ꯂꯥꯏꯃꯌꯨꯝ ꯕꯪꯀ ꯁꯔꯃꯅ ꯇꯧꯕꯤꯕ
ꯑꯗꯣ ꯏꯁꯩꯁꯤ ꯀꯩꯅꯣ ꯃꯩꯆꯥꯛꯀꯤ ꯐꯤꯂꯝꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯒ ꯁꯛꯈꯤꯕ ꯏꯁꯩ ꯑꯃ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯛꯑꯒꯦ ꯖꯤ fazai ado aina hangjaring se khoi mandakini gi khonjel asam fazai se kari jabi daras na si mamang da su hangrabani ko aduna tena kha khoi mandakini se mamang da su lakre ngasi na second time ni handa kisna old days gold hari ba khoi music album si masi kena to bani khoi promotion to bi hater lakne do hai khoi ki sei se khoi lamlan bani khan ki nang bo habi sei se khoi manipur gi isai competition singda aina to taja bai sei amadi oi mayam se loi masida compete to nei kari maram oidna mayam se masi isai sida kwai di ideal oina longna bra standard oina longna bra masi se kamai lebi masi yamna khoi gi luba yam luba yamna standard oi ba isai ni haidi manipura sur palaga puthoknari ba isai mayam se mapalumda yogi ba matamda standard aduga low standard high standard khara adum moina tabada adum khaidokpani ado aikoina mamangi matam 2012 adai gi duda aina sarega mapa yawa chatpada Shankar Mahadevan na ingonda manipuri khwai phajaba isei ma sao haibada aina singangbada mangawe haibadi standard adi isei se yamna akoina yam magi magunje akoina sai thabada khara warani maramdi kainoda asi नौना तम खलकपद ngai ba angang amana su hekta use to bangamoi haidi magi khanau ji gi leriba technique se akoi oja laisame mana si sai ji sakpi bam basi yamna haidi matam do moi Mumbai da record to hai si sai je to Lata Mangeshkar hoi gi mamang da dum si sai se record to hai adu yamna haidi khangde akoi na ju yam wana hotna raga di sakja bane adu akoi Manipur gi yam tangba artist akoi Daranbir hoi Daranbir se artist ta yam support to banu pa mane ma se fajabai Daranbir thauna se ma de artist ta yamna support to ba fajabai sai da ngaujaba mi ne masaji stage isai sakadori ba mana stage da thoraga paisa thabagi phamu fajradi ngaubam nupa ne ba ma je panaga di yamna aina si sakpadi yam ngauje ma hai ichan nang adu isai do stage kha tuin sa uni hai adu musician khara khalleba sumba sakninge na standard be sai sidi musician khara knowledge laitaba musician di saura di pra zero tare okay musician singna yam fazana support overga di sai sigi asing magun se miam di honma ngamni haibani yam noise mathang sei Rabisankar ta lakjage Rabisankar mayam haini koi music video puthokpa film puthokpa nadraga isai puthokpa side yam wai ana ai wakhandadi masi wabam thoften khali nungai na haning hai tare yam phajaba poram puthokpada maduda lakpa challenges mayam dure dum nungai na dum thengna bem dum male adu orgasu masi gi project si program hona bada karam thabak pai bi gi komai to bi ki ai hangjari sei wabra hangbudi opposite ni ko kari happening wabra di hangjar dara sum kana gu mana su dum haine ni sumaina video sing puthorokpada ai gi sei sing puthorokpada ai sumaina thengna ko ya wagi ekta ha ai di yam nungai adu mone khoi tajani yam nungai se kaino ga ai mang ai am kuina mangjara ko haidi ai si gaktana su lojedri hai dara ai sum matang chai da haja horoge ai si gaktana su lojedri ai atopa haidi kana gu mana su sum hangna bu su yawe ma isei su Rabisankar ai do ai bu khangbi ba kharana sei su tame hai adagi masi
keyboard nung basi nung su tawe hai ma isai ma sur pala puthok ngam jala ma music su tawri ta isai daga music tawe ada ai wa khalun da aina isai puthok pududi aina thia su fajara su ai di isai dugi ma gi chord sequence lan na dum ai sum amane khangde hook and crook sem khrane ba lu ri siding sai kamai tawe da ai khoina isai haiba isai je ai khoida isai sakning bagi isai tamning bagi wa khalon phawon birami ba isai khara se manghan basi masi yam pamu jo daras okay isai jingji manghan ba pamu je ai khoina isai jingje ai khoigi isai ba isai je khoi hai ba han jingduna isai ba isai je thabiram dragadi ai khoina andi hindi isai kaktang atop lon gi isai katang taraga khoi isai tamning bagi wakhal hekta han farok ko dong nati ai khoigi lon da saiba ada ai khoina khangjaba lon da sakcha sakpirami ba isai jingsi tar kan da ai khoi isai tamning sumai sakpa ngamadi khoi isai je tajaraga khoi je saning ba phawon ba phawon lai ba isai jingji mangi ba yam pamu ba okay sumaina mangi ba pamdi pamuraga aina kaimdi tawbu ngamjada ba haitare senade ani masi adugumba mayam kaim tawbu ngamamdana yam wana leirambudu aingonda yam komna matam yam tenba matam khrada oja singda consult tawjaruraga adudi yam phaine ga haibirakpa adagi aina simasi yarak tu jalane yarak oidu jalane kain khaludu toy ya thorak pugumba adudadi kamai waroni dara siam aduki muting nungai gre okay nungai bamsu thoi adugo oja me amsu support tawiba singer su manipur gi one of the finest singer mandakini na sakpi ba nungai bam thoi sini hejani si mathang je khoi mandakini na yam pajaba isai ma sakre maichak film gi lamlan bani khanki nangbu haibase masina tapda isai ahum ama ani ma haitare maichaki lemhori wahang amagi wakhal da haibase mane adagi lagle pamu banungsi ba haibi sei simadi duet ne aroi besina ani si lemhori ba ani sida rabisankar gi ani sidagi khwaidi pamja bi sei se karmoi bi ani mo pudi dum pamir nong male dara si sei loi pami adu isai si pamagi amana dara sna je haibi bi sei ani si kupam je khene okay amana kare haitare koi kitang ningba kai ba mi amana pamda ba isai okay ningba kai no pamde si wahang amagi wakhal da adagi ama pamu ba nungsi ba kai sina dagi mai gi khangna chana bu komin na kanda chatmin na kanda okay mai pamna da wai sai ni kupam ne magul loi leiba okay magul loi leiba adu ningba kai ba di horse mayam se ningba kai matung da kona thung halasi adi hana thung nar kona ningba kai di sok budi ko adu ningba kai bi sai si wahang amagi wakhal da mandakini gi di sigi sai si hadi wahang amagi wakhal da koi ojam memna sakpiram base masi sai da kari haibening balai kari thengna bi ba masi sai si taru raga na ta sakpada phangki ba experience sakpada phangki ba experience haraga di yam nungai haidi oja hoina sakpai sai amma aikoi khonjel dai ka mu saktok pa sakadore ka haibase amna ingonda yam nungai recording date si ngai bade am wagi haibadi akoi gi recording engineer se akoi dabobi bobi oi nam se mana record si mana tau bi bane bindia recording da tawe ba koi record se ado fully support tawe mana dabobi sina haidi oja sing consult taw gada ba fausu mana yamna suggestion yam taw bi ba ko dabobi se am phai ma je ado mana recording date se ma thabak chin basna pi ba su ngam da ba adu last dawo bi ai sakning mana si dore recording da tani taw se hai ba ko adu ga adu de ma date se pi re adu ma das maina da mai nam ki ba adu isai je yam sengna wahang amagi wakhal da se as tabada di dum yam lai ba di malame adu sakpa kana di dum khara di lu gi sei se adu bu hoji rabina khoi down hai bi ba do sei jigi तारकांदा होटनिंगबगी इथिल लम फावन बसे सुगुंबो सुर ओए हजिकी sei si so ado mati sa sin amagi wakhalda paukhum pigi khanduna maram Hingli bani maram lena hingli bani aina achi pamlu bana unsi se nai to tajawani wahang lan khibana wahai doda lamup nabani
yam phajabi sei ni simazu amuken phaja thoe haiba tare adu kari habining akhoi isai si hanagi maming leiraba singer mana yamna maming leina yamna phajana sambai sei oibni na ngasai chutakpiri yam lubi sei amani aduga puningda saning bat phone badu mamakali sei chutakpiri adu akhoi aphauba singer singi sei se akhoi na mu saktok matamda hairiba singer dugi style haigadra magi konjen mong da sakna basu dum masam tonda thokjar bosum yawi akhoi mandakini case tadi kamai to bi akhoi ojame magi konjel je सारग सकपिन संगबी वाखन फाउबी बद यारक पुरान तक मसाम तंगगा स्वागी सुरजी ओरकांदा ओजामी मगी खोंजेल दा इसागी खोंजेल दा सुदुम एक हदि मतमाइन थोलक पक थेंगनबी ब्रा करी एक्सपीरियंस लेबी very important question ne dan hangi se ya aina so haidi mase khumba yamna khumninge ai khumge haidi aina khumje hai se taina taw ko haidi asumda mam akoina mapalomda chacharubagi experience ko khoi gi isai je kamain to geda suppose Lata Mangeshkar na sakpa isai ama aina sakpa ko aina sakpa sida moi di same tune moi di pam deba moi asom da chatnari se daras haidi same tune se moi sakpa pam de moi di haidi Lata Mangeshkar na sa ibe sei do adu dagi hena phajaba gamak haiba ngamaga di ko moi adu dadi kya bare na makhut thangat laga ta just in the left khat pineba aduga normal akhoi chamana saktar ga di phadi phajai chamana na sa ine haiba natana atopa moi gi comment leiteba adu aduna akhoi Manipur ga di khara khetnai adu voice di ko da voice ki ora ga di ozame mamana sakpagi onatraga aigi voice sakpagi adugi tongan ba malaite kaino da aina sakte jo ozame mana sakpi bi sai sidi oiduine bako adubu tahan gadabadi ozame magi voice to da aina matok tamaga sakadabadi natteba kaino da aigi voice ne ba new voice ne ba mu tahan doise aduna aigi voice se si follow to pa me ba ide aduga Kasi sakto saya ay voice adum sakse adubu magi isay gilayamba format ti kahende adubu tugaining bakara di lay tabadi nate adubu koy Manipur dadi khangde kay hayto no kitang hen hapado mapanda di kya bare na khut thangala jne appreciate asida di appreciate ki masinga adubu sida gadaba masinga sida bana khara hen manina ozagi kai hendre hapa ya bata budi khara hapo na ozati jen hoya dagi paung bangka hoina budi hai ato kitang ka di hape adu ju pura fully aina pame bi style do adu makti Manipur di sa aroi mapan gum do na sakto okay mathang sei Rabisankar lak sei Rabisankar khoi gi maicha film gi se de morisi lagle pamu banung si bahai sini si khoi Lata Mangeshkar ga oja legidraba khoi gi aibam samana sakpi be sei ni ado hari bisai sida khoi Lata Mangeshkar su Manipur da maming charki bahai tare nang se have se nang te na tai na nang te na ai na su ai English mar bakta you know have se mayam na khoi audience na ta bada kaino na ta bu jam yong ne adu gum jan kari ai meaning si sei si kana ga hai duet ni na handaki khoi mandakini ga sangmina du se kana oi din daras masi kamai to ai sum junior su oiba ate artist sing je aina karo tokjaru da bai dina chade adi moina sakuda fajaroi habagi su na chade ai ga kitang close oina ba haigadra adagi yamse aina ngasai gi laiba pose body sungtu thugai ning da ba ngasai am nagini na su haibi ngasai kamai to ge isai je hek thugai ro da akoi sida na mu smai de haire do uningi male ne ka he haibi bugumba mina haidi support laita wai dai mana no bo potwe na pese to na sai gi maming su am sakhi bai sai ngak to oibni na thugai dana ba su hona ba ada sai gi ai khoi de gi kara sanity oiba artist sing sida ai khoi na dumai sa une ga haibdi he gi yaroi dabni na ai gi junior ojari ba ai nusi mayam na su dum sakhang bira ba artist ni ai nusi jar bai now Arvin ga okay Arvin Soibam Arvin Soibam ga mandakini ga sale mayam su sum pambi ga dra na ai gi thaja badi leje du hayeng mayam tara kanda mayam na lepi da ngai re aduga si hairi bi sei si preparation to bada tare laklo lagle hari ba ko Arvin Soibam ga mandakini ga punna samin du sei se masigi preparation da oja tijen hoy oja bango hoy gi contribution da kamaina masigi recording hai ga dra masigi prep ko gi keno se prep work se preparation se kamai to wiki daras masih main tahu, uza sing je, adugi su hai tare, daras am
ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯐꯥꯎꯏ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯃ ꯅꯠꯇ꯭ꯔꯒ ꯑꯦꯜꯕꯝꯁꯤꯃ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯋꯥꯕ ꯑꯝꯇ ꯌꯥꯎꯗꯦ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯝꯇ ꯌꯥꯎꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯍꯤꯗ ꯈꯤꯇ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕ ꯑꯗꯨꯒ ꯏꯁꯩꯗꯗꯤ ꯌꯥꯝ ꯐꯖꯅ ꯁꯛꯄꯤꯔꯤꯕ ꯑꯩꯈꯣꯏ ꯑꯔꯕꯤꯟ ꯁꯣꯌꯝ ꯍꯥꯏꯇꯥꯔꯦ ꯃꯥꯁꯨ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤꯗ ꯁꯤꯒꯤ ꯏꯁꯩꯁꯤꯒꯤ ꯁꯤꯒꯤ ꯁꯞꯄꯣꯔꯠ ꯂꯩ ꯑꯣꯀꯦ ꯃꯥꯏꯁꯨ ꯁꯞꯄꯣꯔꯠ ꯐꯖꯅ ꯂꯩꯌꯦꯕ ꯑꯦꯛꯖꯥꯝ ꯃꯅꯨꯡ ꯇꯥꯕ ꯃꯥꯒꯤ ꯑꯦꯛꯖꯥꯝ ꯇꯥꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯗꯥꯔꯕꯤ ꯀꯩ ꯅꯨꯃꯤꯠ ꯔꯤꯍꯔꯁꯦꯜ ꯇꯧꯗꯣꯏꯅꯣ ꯃꯥꯅꯒ ꯍꯦꯟꯖꯤꯟꯅ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯥꯅ ꯍꯦꯟꯅ ꯎꯁꯤꯟꯕꯤꯈꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗ ꯃꯥꯅ ꯌꯥꯝ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯈꯪꯕꯤꯗꯅ ꯑꯁ ꯗꯥꯔꯕꯤ ꯑꯩ ꯁꯨꯃꯥꯏꯅ ꯅꯪ ꯔꯤꯍꯔꯁꯦꯜ ꯇꯧꯔꯦ ꯑꯣꯖꯥ ꯍꯣꯏꯅ ꯉꯥꯏꯍꯥꯛ ꯂꯥꯛꯇꯥꯔꯦ ꯀ ꯍꯥꯏꯕꯁꯦ ꯗꯥꯔꯕꯤ ꯍꯣꯏ ꯄꯨꯡ ꯀꯌꯥ ꯊꯨꯡꯗꯣꯏꯅꯣ ꯀꯥꯏꯅ ꯍꯦꯛ ꯍꯥꯏꯔꯒ ꯑꯁ ꯃꯥꯅꯒ ꯊꯨꯅ ꯍꯦꯛ ꯂꯥꯛꯁꯟꯒꯨꯝꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯥꯒꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣ ꯇꯧꯋꯦ ꯑꯣꯀꯦ ꯑꯩꯈꯣꯏ ꯑꯔꯕꯤꯟꯒꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯔꯣꯜ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤꯗ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤ ꯂꯥꯛꯂꯣ ꯂꯥꯛꯂꯤ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤ ꯄꯥꯝꯃꯨꯕ ꯑꯩꯈꯣꯏ ꯄꯥꯝꯃꯨꯕ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤ ꯃꯟꯗꯥꯀꯤꯅꯤꯒꯤꯗꯤ ꯀꯔꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯤ ꯍꯟꯗꯛ ꯅꯧꯅ ꯁꯛꯄꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯗꯤ ꯑꯗꯨꯝ ꯃꯥꯟꯅꯅ ꯁꯛꯄꯗꯣ ꯃꯥꯟꯅꯅ ꯁꯛꯄ ꯍꯥꯏꯕꯗꯨ ꯈꯛ ꯑꯩꯒꯤꯗꯤ ꯑꯗꯨꯅ ꯋꯥꯈꯜꯂꯣꯟ ꯑꯣꯏꯔꯒ ꯑꯗꯨꯝ ꯆꯠꯂꯦ ꯗꯥꯗ ꯑꯗꯨꯒ ꯃꯁꯤꯗ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟꯒꯤ ꯋꯥꯐꯝꯗꯤ ꯊꯣꯏꯅ ꯂꯩꯇ꯭ꯔꯦ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯂꯣꯟꯃꯛꯇꯤ ꯅꯠꯇꯕꯅꯤ나 ꯍꯥꯏꯗꯤ ꯅꯪ ꯁꯦꯗ ꯅꯪ ꯇꯦꯒꯨꯝꯕ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨꯗꯤ ꯑꯩꯗꯤ ꯑꯗꯨꯗꯤ ꯍꯥꯏꯗ꯭ꯔꯦ ꯃꯃꯥꯡꯗ ꯑꯣꯖꯥ ꯇꯤꯖꯦꯟꯅ ꯑꯣꯖꯥ ꯕꯪꯀꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯅꯪꯁꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯅꯪ ꯇꯦꯟ ꯇꯥꯕꯅꯦꯅ ꯍꯥꯏꯌꯦ ꯑꯣꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯅ ꯏꯁꯩꯁꯦ ꯔꯦꯀꯣꯔꯗ ꯇꯧꯕ ꯃꯇꯝꯗ ꯃꯟꯗꯥꯀꯤꯅꯤꯗ ꯂꯛꯅꯩꯌꯦ ꯏꯁꯩꯁꯦ ꯁꯨꯝ ꯔꯦꯀꯣꯔꯗꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯕ ꯔꯦꯀꯣꯔꯗꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯏꯕꯦꯝꯃ ꯅꯪꯒꯤꯗꯣ ꯃꯌꯦꯛ ꯂꯥꯜꯂꯦ ꯃꯥꯁꯨ ꯏꯉꯛꯉꯛꯑꯦ ꯀꯩꯅꯣ ꯃꯌꯦꯛ ꯂꯥꯜꯂꯦ ꯑꯩꯈꯣꯏ ꯗꯥ ꯕꯣꯕꯤꯅ ꯍꯥꯏ ꯅꯪ ꯏꯕꯦꯝꯃ ꯅꯪ ꯇꯦ ꯍꯥꯏꯒꯗꯧꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯥꯏ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯁꯛꯂꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯂꯇꯥ ꯃꯪꯒꯦꯁꯀꯔꯒꯤ ꯃꯥꯒꯤ ꯚꯣꯏꯁ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯈꯤꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯑꯗꯣ ꯑꯩꯅ ꯁꯛꯇꯣꯛꯄꯗꯨꯗ ꯑꯗꯨꯝ ꯗꯥ ꯖꯣꯔꯂꯥꯟ ꯍꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯇꯥꯎ ꯔꯕꯤꯒꯤ ꯃꯥꯒꯤ ꯀꯣꯂꯤꯛꯁꯤꯡ ꯌꯥꯎꯔꯤꯀꯣ ꯑꯗꯣ ꯃꯥꯒꯤ ꯁꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯆꯥꯎꯕ ꯊꯧꯗꯥꯡ ꯂꯧꯕꯤꯕ ꯃꯤ ꯃꯣꯏ ꯃꯌꯥꯝꯁꯨ ꯃꯣꯏ ꯀꯣꯃꯦꯟꯠꯁ ꯑꯗꯨꯝ ꯇꯥꯕꯗ ꯅ꯭ꯌꯨ ꯚꯣꯏꯁ ꯑꯃ ꯐꯪꯉꯦ ꯈꯣꯠꯂꯦ ꯀꯥꯏꯅꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯇꯝꯗꯨꯒꯤ ꯁꯥꯎꯟ ꯀ꯭ꯂꯦꯔꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯅꯥꯂꯣꯛ ꯃꯇꯝꯅꯤꯅꯀꯣ ꯑꯗꯨꯅ ꯁꯥꯎꯟꯁꯦ ꯖꯤ ꯁꯧꯕ ꯈꯣꯠꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯗꯤꯖꯤꯇꯦꯜ ꯑꯣꯏꯔꯛꯄꯅꯤꯅ ꯁꯥꯎꯟꯒꯤ ꯀ꯭ꯂꯦꯔꯤꯇꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦꯕ ꯕ꯭ꯌꯨꯇꯤ ꯌꯥꯝ ꯂꯩꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯄꯣꯠꯁꯦ ꯌꯥꯝ ꯈꯪꯗꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯗꯤ ꯑꯩ ꯌꯥꯝ ꯇꯥꯍꯟꯅꯤꯡꯉꯦ ꯏꯁꯩꯁꯤꯡꯁꯦ ꯑꯣꯀꯦ ꯌꯥꯝꯅ ꯐꯖꯒꯗꯧꯔꯕ ꯑꯗꯨꯒꯨꯝꯂꯕ ꯏꯁꯩ ꯑꯩꯈꯣꯏ ꯃꯩꯆꯥꯛ ꯐꯤꯂꯝꯒꯤ ꯑꯍꯨꯝꯁꯨꯕ ꯏꯁꯩꯁꯦ ꯍꯥꯏꯇꯥꯔꯦ ꯄꯥꯝꯃꯨꯕ ꯅꯨꯡꯁꯤꯕꯁꯦ ꯁꯤꯁꯨ ꯃꯇꯦꯛ ꯑꯃ ꯃꯟꯗꯥꯀꯤꯅꯤꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯣ ꯑꯔꯕꯤꯟꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯔꯕꯤꯟꯗꯤ ꯌꯥꯎꯗ꯭ꯔꯦ ꯏꯊꯟꯇ ꯁꯛ ꯇꯥꯔꯦ ꯑꯔꯕꯤꯟ ꯌꯨꯝꯗꯒꯤ ꯍꯥꯏꯔꯤꯕ ꯃꯅꯨꯡꯅꯁꯤ ꯌꯦꯡꯉꯒ ꯌꯨꯝꯗꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯔꯣ ꯍꯥꯏꯇꯥꯔꯦ Laklo, 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 lakle, lakle, lakle. Tan yaudabse nuaiteko. Tan am tan. Okay, happy year. Pamuba nungsiba Pamuba nungsiba nangse Mapok ho dinggi Mapok ho dinggi Mapok ho dinggi Mapok ho dinggi ꯌꯥꯝ ꯐꯖꯈ꯭ꯔꯦ ꯏꯁꯩꯁꯦ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯗ ꯋꯥꯍꯩ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯚꯦꯂꯦꯟꯗ꯭ꯔꯤ ꯑꯃꯦꯠꯄ ꯆꯥꯕꯗ ꯑꯩꯈꯣꯏ ꯁꯥꯏꯗ꯭ꯔꯁꯨ ꯌꯥꯕ ꯁꯤꯔꯤꯁꯤ ꯆꯪꯈꯤꯕꯗ ꯑꯗꯨꯃꯥꯏꯅ ꯏꯁꯩꯁꯦ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯖꯔ ꯖꯔ ꯆꯠꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄ ꯏꯁꯩ ꯂꯦꯝꯍꯧꯔꯤꯕ ꯑꯍꯨꯝ ꯍꯥꯏꯇꯥꯔꯦ ꯃꯥꯙꯕꯤ ꯐꯤꯂꯝꯒꯤ ꯏꯁꯩꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅꯖꯒꯦ ꯑꯩꯈꯣꯏ ꯕ꯭ꯔꯦꯛ ꯑꯝꯇ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯇ ꯌꯥꯝ ꯊꯣꯟꯖꯔꯛꯀꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯄꯨ ꯃꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤ ꯋꯦꯜꯀꯝ ꯕꯦꯛ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕꯁꯤ ꯃꯅꯨꯡ ꯍꯨꯟꯅ ꯁꯦꯇꯔꯗꯦ ꯅꯥꯏꯠ ꯁꯣꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯁꯦꯇꯔꯗꯦ ꯅꯥꯏꯠ ꯁꯣꯁꯤꯒꯤ ꯁꯣ ꯁ꯭ꯇꯣꯄꯔ ꯑꯣꯏꯕꯤꯔꯤꯕ ꯒꯦꯁꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯥꯡꯂꯕ ꯅꯠꯇ꯭ꯔꯒ ꯇꯥꯡꯂꯕꯤ ꯁꯛꯅꯥꯏꯔꯕꯤ ꯁꯤꯡꯒꯔ ꯃꯟꯗꯥꯀꯤꯅꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯟꯗꯥꯀꯤꯅꯤꯅ ꯍꯟꯗꯛ ꯅꯧꯅ ꯁꯛꯆꯕ ꯑꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯆꯥꯛ ꯐꯤꯂꯝ ꯑꯃꯗꯤ
ꯑꯩꯈꯣꯏꯒꯤ ꯃꯥꯙꯕꯤ ꯐꯤꯂꯝꯒꯤ ꯏꯁꯩ ꯇꯔꯨꯛ ꯍꯥꯏꯇꯥꯔꯦ ꯏꯁꯩꯁꯤꯕꯨ ꯅꯧꯅ ꯁꯛꯇꯣꯛꯑꯒ ꯑꯩꯈꯣꯏ ꯑꯣꯜ ꯏꯁ ꯒꯣꯜ ꯍꯥꯏꯗꯅ ꯄꯨꯊꯣꯛꯏꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯕꯤꯔꯤꯕ म्यूजिशियन ꯑꯩꯈꯣꯏ ꯔꯕꯤꯁꯪꯀꯔꯁꯨ ꯌꯥꯎꯕꯤꯔꯤ ꯃꯊꯪꯒꯤ ꯀ꯭ꯋꯦꯁꯟꯁꯤ ꯑꯩꯈꯣꯏ ꯃꯥꯙꯕꯤꯒꯤ ꯂꯦꯝꯍꯧꯔꯤꯕ ꯏꯁꯩ ꯑꯍꯨꯝ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯏꯁꯩ ꯇꯔꯥ ꯇꯞꯇꯥꯒꯤ ꯏꯁꯩ ꯇꯔꯥ ꯑꯣꯖꯥꯖꯟꯗꯒꯤ ꯏꯁꯩ ꯇꯔꯥ ꯁꯛꯇꯣꯛꯄ ꯃꯇꯝꯗ ꯃꯗꯨ ꯁꯛꯇꯣꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯄ꯭ꯔꯣꯖꯦꯛꯇꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯪꯉꯛꯄ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝ ꯈꯔꯗꯨꯅ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛ ꯁ꯭ꯀꯨꯜꯒꯨꯝꯕ ꯑꯃ ꯍꯥꯡꯗꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯍꯥꯏꯐꯦꯠꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅ꯭ꯌꯨꯁꯇ ꯍꯥꯏꯐꯦꯠ ꯂꯩꯅꯈꯤꯕꯒꯤ ꯃꯃꯤ ꯇꯥꯈꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯁꯦ ꯍꯥꯡꯕꯤꯔꯕ꯭ꯔꯥ ꯍꯥꯡꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯑꯩ ꯔꯕꯤ ꯁꯪꯒꯠ ꯂꯥꯛꯖꯒꯦ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯌꯥꯝꯅ ꯑꯩꯅꯁꯨ ꯏꯟꯇꯔꯦꯁꯇꯤꯡ ꯌꯥꯝ ꯑꯣꯏꯕ ꯀ꯭ꯋꯦꯁꯟ ꯑꯃꯅꯦ ꯗꯥꯔꯥꯁ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯁꯦꯡꯗꯣꯛꯄ ꯃꯌꯥꯝꯗ ꯑꯝꯇꯪ ꯁꯦꯡꯗꯣꯛꯄ ꯐꯪꯒꯗꯒꯦꯅ ꯉꯥꯏꯖꯔꯛꯄꯅꯦ ꯗꯥꯔꯥꯁ ꯑꯩꯒꯤ ꯁ꯭ꯀꯨꯜꯁꯤ ꯇꯁꯦꯡꯕꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯈꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯄ꯭ꯔꯣꯖꯦꯛꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯖꯦꯛꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯣꯒꯨꯝꯕ ꯈꯔ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯝ ꯈꯔꯗ ꯁꯤꯟꯖꯔꯀꯥꯟꯗ ꯁꯣꯁꯤꯗꯒꯤ ꯃꯌꯥꯝꯅ ꯇꯦꯡꯕꯥꯡꯕꯤꯔꯛꯄꯗꯨꯅ ꯑꯣꯜ ꯃꯅꯤꯄꯨꯔꯁꯤꯒꯤ ꯑꯣꯏꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯅ ꯂꯩꯖꯔꯤꯕ ꯑꯩꯒꯤ ꯑꯦꯔꯤꯌꯥꯗꯨꯅ ꯀꯣꯟꯕ ꯖꯒꯥ ꯈꯔꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯣꯏꯅ ꯏꯁꯩ ꯇꯝꯖꯅꯤꯡꯉꯒ ꯇꯝꯕ ꯐꯪꯖꯗ꯭ꯔꯕꯁꯤꯡꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯁ꯭ꯀꯨꯜ ꯑꯃꯇꯪ ꯇꯧꯅꯕ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯈꯤꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯖꯦꯟꯇ ꯐ꯭ꯌꯨꯖꯟ ꯁꯤꯡꯒꯔ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯖꯦꯟꯇꯁꯤꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯤ ꯃꯇꯝ ꯏꯁꯩ ꯀꯥꯡꯂꯨꯞ ꯑꯣꯏꯅ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏ ꯑꯃꯤꯛꯀ ꯁꯤꯒꯒꯤ ꯃꯔꯛꯇ ꯀꯩꯒꯨꯝꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯒꯨꯝꯕ ꯈꯔ ꯂꯩꯅꯈꯤꯗꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯇꯧꯔꯝꯗꯥꯏ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯔꯤꯂꯤꯁ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯑꯃꯤꯛꯁꯤ ꯌꯥꯝ ꯍꯔꯥꯎꯅ ꯊꯥꯒꯠꯆꯩ ꯑꯗ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯔꯤꯂꯤꯁ ꯇꯧꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯔꯨꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯅꯦꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯆꯌꯦꯠꯅꯕꯁꯤ ꯂꯩꯁꯤꯜꯂꯛꯄꯗꯒꯤ ꯑꯃꯤꯛꯀꯤ ꯃ꯭ꯌꯨꯖꯤꯛꯁꯤꯌꯥꯟꯁꯤꯡ ꯑꯗꯒꯤ ꯁꯤꯡꯒꯔ ꯑꯃꯠꯇꯅ ꯇꯞꯇꯥꯒꯤ ꯏꯁꯩ ꯁꯛꯄ ꯌꯥꯔꯣꯏ ꯁꯛꯇꯕ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯦꯞ ꯑꯃ ꯇꯥꯁꯤꯜꯂꯛꯄ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞꯇꯨꯗ ꯌꯥꯎꯗꯕꯁꯨ ꯌꯥꯗꯕ ꯑꯗꯩ ꯃꯟꯗꯥꯀꯤꯅꯤ ꯄ꯭ꯂꯁ ꯑꯗꯩ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯤ ꯃꯇꯝ ꯏꯁꯩꯁꯤꯒꯤ ꯃꯁꯥ ꯂꯣꯏꯅ ꯑꯣꯏꯅꯕꯅꯤ나 ꯑꯗ ꯏꯁꯩꯁꯤ ꯔꯤꯂꯤꯁ ꯇꯧꯕ ꯐꯥꯎ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝ ꯄꯥꯈꯠꯆꯔꯨꯕꯗꯨ ꯑꯃꯤꯛꯅ ꯀꯣꯛꯍꯟꯕꯤꯗꯅ ꯔꯤꯂꯤꯁ ꯇꯧꯕꯒꯤ ꯑꯌꯥꯕꯗꯤ ꯄꯤꯕꯤꯔꯒ ꯏꯁꯩꯁꯤ ꯁꯛꯄꯒꯤ ꯑꯌꯥꯕ ꯄꯤꯕꯤꯈꯤꯗ꯭ꯔꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯛꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯀꯣꯟꯁꯔꯠꯀꯨꯝꯕꯗ ꯀꯣꯟꯁꯔꯠꯇ ꯁꯛꯄꯁꯤ ꯌꯥꯗ꯭ꯔꯕ ꯑꯗꯨꯗꯨꯅ ꯁꯛꯇꯕꯒꯤ ꯍꯥꯏꯗꯤ ꯁꯛꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯣꯖꯦꯛꯁꯦ ꯗ꯭ꯌꯨ ꯄꯨꯔꯥ ꯆꯠꯈ꯭ꯔꯦꯕ ꯌꯥꯝ ꯆꯥꯎꯕ ꯍ꯭ꯌꯨꯖ ꯑꯦꯃꯥꯎꯟ ꯑꯃ ꯂꯣꯁ ꯑꯣꯏꯈꯤꯕ ꯑꯗ ꯉꯁꯥꯏꯒꯤ ꯂꯣꯁ ꯑꯣꯏꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁ꯭ꯀꯨꯜꯁꯤ ꯇꯧꯕ ꯉꯝꯖꯈꯤꯗ꯭ꯔꯦ ꯑꯗꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯁꯤꯒꯤ MLA ꯑꯣꯏꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯊꯥꯒꯠꯄꯤꯔꯛꯏꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯁꯔꯠꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯁꯦ ꯑꯁꯥ ꯑꯃ ꯄꯤꯕꯤꯔꯦ ꯁ꯭ꯀꯨꯜꯁꯤ ꯍꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯑꯆꯪꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯅꯆꯤꯡꯕ ꯃꯌꯥꯝꯁꯤ ꯄꯥꯕꯨꯡ ꯁꯔꯠꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯌꯥꯝ ꯄꯥꯎꯅꯤ ꯌꯥꯝ ꯐꯕ ꯄꯥꯎꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯔꯆꯟꯗ꯭ꯔꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯔꯕꯤ ꯁꯪꯀꯔꯒꯤ ꯌꯨꯝꯁꯨ ꯑꯗꯨꯝ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯗꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯑꯩꯒꯤ ꯌꯨꯝꯁꯦ ꯗꯥꯔꯥꯁ ꯑꯩꯁꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯈꯥ ꯂꯩꯀꯥꯏ ꯍꯥꯏꯅꯩ ꯑꯗꯨꯒ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛ ꯅꯥꯎꯔꯦꯝꯅꯤꯁꯤꯡꯁꯤ ꯃꯌꯥꯝ ꯈꯪꯕꯤꯔꯦ ꯕꯕꯥ ꯏꯃꯥꯅ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯁꯨꯕꯥꯆꯟꯗ꯭ꯔ ꯍꯥꯏꯔ ꯈꯪꯅꯩ ꯑꯗꯩ ꯏꯃꯥꯒꯤ ꯃꯤꯡꯅ ꯁꯥꯟꯇꯤꯕꯂꯥ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 3 ꯄꯣꯛꯑꯦ ꯍꯧꯔꯛꯄꯗ ꯇꯧꯒꯗꯕ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁꯅꯦ ꯉꯁꯥꯏ ꯑꯍꯧꯕꯁꯨ ꯍꯪꯖꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯇꯥꯡ ꯆꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯪꯖꯕꯤ ꯇꯟꯖꯥꯗꯣ ꯐꯪꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯃꯟꯗꯥꯀꯤꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯤꯡꯊꯧꯈꯣꯡꯗꯒꯤꯅꯤ ꯅꯤꯡꯊꯧꯈꯣꯡ ꯀꯔꯤ ꯂꯩꯀꯥꯏ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯃꯟꯗꯥꯀꯤꯅꯤꯁꯦ ꯑꯗꯨꯝ ꯂꯩꯀꯥꯏꯗꯨꯃꯗꯤ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗꯤ ꯋꯥꯔꯗꯇ ꯆꯠꯂꯦ ꯑꯩꯈꯣꯏꯗꯤ ꯋꯥꯔꯗ ꯅꯝꯕꯔ 6 ꯑꯣꯏꯗꯣꯏꯕ ꯋꯥꯔꯗ ꯅꯝꯕꯔ 6 ꯀꯩꯊꯦꯜ ꯃꯌꯥꯗꯤ ꯑꯣꯏꯗꯣꯏꯅꯤ ꯀꯩꯊꯦꯜꯗꯩ ꯈꯔ ꯆꯪꯉꯦꯕ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯁꯛꯅꯥꯏꯔꯤꯕ ꯑꯏꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯃꯥ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯑꯃꯅꯁꯨ ꯍꯥꯏꯅꯕ ꯑꯩꯈꯣꯏ ꯑꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯔꯤꯕꯝ ꯁꯣꯃꯦꯟꯗ꯭ꯔꯣ ꯂꯩꯈꯤꯗꯕꯒꯤ 13 ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠꯁꯨ ꯂꯩꯈꯤꯗꯕꯒꯤ ꯅꯨꯃꯤꯠꯁꯨ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠꯁꯨ ꯉꯁꯤꯁꯦ ꯇꯥꯏ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤꯁꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯦꯖ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯏꯕ ꯑꯣꯖꯥ ꯁꯣꯃꯦꯟꯗ꯭ꯔꯒꯤ ꯃꯐꯝꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯋꯥꯐꯝ ꯂꯩ ꯃꯟꯗꯥꯀꯤꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯔꯥꯝꯕꯝ ꯁꯣꯃꯦꯟꯗ꯭ꯔꯁꯦ ꯑꯩꯈꯣꯏꯅꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯥꯅ ꯏꯔꯝꯕ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯒ ꯏꯁꯩ ꯃꯌꯦꯛꯁꯤꯡꯁꯦ ꯌꯥꯝꯅ ꯁꯃꯥꯖꯁꯤꯒꯤ ꯌꯥꯝ ꯀꯥꯟꯅꯕꯒꯤ ꯃꯃꯤ ꯇꯥꯕ ꯍꯥꯏꯗꯤ ꯏꯃꯦꯖ ꯑꯃ ꯐꯪꯕ ꯄꯣꯠ ꯑꯃ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯦ ꯃꯥꯁꯦ ꯑꯗꯨ ꯃꯣꯏꯒꯨꯝꯕ ꯑꯃ ꯂꯩꯇꯕꯁꯦ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯇꯁꯦꯡꯅ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯑꯗꯨ ꯗꯥꯔꯥꯁꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯛꯄꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯄꯥꯕꯨꯡꯅ ꯏꯕꯤꯔꯝꯕꯀꯣ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯖꯇꯁꯨ ꯌꯥꯝ ꯇꯣꯏꯅꯗꯤ ꯁꯛꯆꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯅꯧꯕ ꯏꯁꯩ ꯃꯌꯥꯝꯁꯤꯅ ꯃꯍꯨꯠ ꯁꯤꯜꯂꯛꯄꯗꯒꯤ ꯀꯨꯏꯔꯦ ꯁꯛꯇꯕ ꯑꯗꯣ ꯉꯁꯤ ꯏꯝꯄꯦꯛꯀꯤ ꯁꯥꯏꯠꯇ ꯃꯇꯦꯡ ꯁꯛꯆꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒꯨꯝꯕ ꯇꯟꯖꯥ ꯑꯃ ꯐꯪꯖꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯣꯃꯦꯟꯗ꯭ꯔꯒꯤ ꯂꯩꯈꯤꯗꯕꯒꯤ 13 ꯁꯨꯕ ꯅꯤꯡꯁꯤꯡ ꯆꯍꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯑꯣꯖꯥꯅ ꯏꯕꯤꯔꯝꯕ ꯏꯁꯩ ꯃꯌꯦꯛ ꯑꯃ ꯃꯟꯗꯥꯀꯤꯅꯤꯅ ꯁꯛꯄꯤꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ
ꯂꯩꯕꯥꯛ ꯁꯤꯒꯤ ꯑꯣꯏꯅꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯉꯁꯤꯒꯤ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝꯒꯤꯁꯨ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯤꯖ ꯁꯛꯄꯤꯌꯨ ꯆꯥꯏꯈ꯭ꯔꯦ ꯉꯁꯤ ꯅꯪꯒꯤ ꯂꯧꯕꯨꯛꯇ ꯅꯆꯥꯁꯤꯡꯒꯤ ꯏꯊꯦꯡꯅ ꯆꯥꯏꯈ꯭ꯔꯦ ꯉꯁꯤ ꯅꯪꯒꯤ ꯂꯧꯕꯨꯛꯇ ꯅꯆꯥꯁꯤꯡꯒꯤ 이케나 నంగి లైసాద తిందునా కుంగి లైహా ఓయిననబా 아상바 피게 통비 빨레모 농세비 마니푸 अदम मखा से मथंग अखोगी माध्यमिक की लेमहोरीबा हाइदी ऑलवेज गोल की इसे होम माध्यमिक फिल्म की सही दलाक चगे अहान बेसे से कोई चाकलीबा लामई हैबा अनुराधा पारवल ना सखी बेसे से ओइदुनी मसी की सही सी चाकलीबा लामई अनुराधा पारवल ना सक बेसे से मसी चूज तो विबगी मरम से गरी ओइदनो कितंग हाइबियो दाइ चाकलीबा लामई से चूज तो बसदी प्रोड्यूसर ना ओके प्रोड्यूसर की तौरगा फिरक पने सकनबा से को तो कोई साइ मंदाकिनी साइ तगी अतोपा से लोग जी का हैबगी कंट्रीब्यूशन को बदे लेबी की प्रगमा दो ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯃꯗꯤ ꯍꯥꯏꯒꯤ ꯑꯩꯈꯣꯏ ꯏꯇꯥꯎꯗ ꯇꯥꯡꯖꯕꯤ ꯎꯔꯤꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ ꯑꯣꯀꯦ ꯑꯗꯨꯁꯨ ꯌꯥꯎꯔꯤ ꯁꯛꯄꯗ ꯑꯗꯨꯁꯨ ꯌꯥꯎꯁꯤꯀꯣ ꯀꯥꯏꯅ ꯍꯥꯏꯀꯣ ꯑꯗꯨꯝ ꯃꯥꯅꯁꯨ ꯑꯗꯨꯝ ꯁꯦꯂꯦꯛ ꯇꯧꯔꯒꯗꯤ ꯂꯩꯔꯝꯕ ꯑꯗꯨ ꯆꯥꯛꯂꯤꯕ ꯂꯥꯃꯩꯁꯦ ꯁꯛꯈꯤ ꯑꯗꯨꯝ ꯐꯖꯅꯗꯤ ꯁꯛꯈ꯭ꯔꯦ ꯏꯁꯩꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯇꯥꯕꯗ ꯍꯌꯦꯡ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯆꯥꯛꯂꯤꯕ ꯂꯥꯃꯩꯁꯦ ꯑꯩꯈꯣꯏ ꯑꯅꯨꯔꯥꯙꯥ ꯄꯥꯔꯋꯜꯅ ꯁꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯦꯝꯅ ꯁꯛꯄꯤꯈꯤꯕ ꯏꯁꯩ ꯃꯥꯜꯂꯦ ꯑꯣꯖꯥ ꯕꯦꯝꯂꯥꯅ ꯁꯛꯄ ꯕꯦꯝꯂꯥꯅ ꯍꯣꯏ ꯁꯨꯔꯗꯤ ꯇꯣꯉꯥꯜꯂꯦ ꯃꯌꯦꯛ ꯃꯥꯟꯅꯕ ꯑꯣꯀꯦ ꯑꯗꯣ ꯏꯁꯩꯁꯦ ꯗꯥꯔꯥꯁꯃꯁꯤ ꯚꯦꯔꯥꯏꯇꯤ ꯑꯃꯃꯝꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯁꯛꯄꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯑꯗꯨꯗꯨꯅ ꯆꯥꯛꯂꯤꯕ ꯂꯥꯃꯩ ꯑꯃꯁꯤꯗꯒꯤ ꯍꯦꯟꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯃꯗꯨꯅ ꯑꯃꯗꯨꯗꯒꯤ ꯍꯦꯟꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯅꯤꯃꯛꯁꯦ ꯃꯥꯒꯤ ꯃꯥꯒꯤ ꯚꯦꯔꯥꯏꯇꯤ ꯇꯣꯉꯥꯜꯂꯦꯕꯀꯣ ꯑꯗꯨꯕꯨ ꯃꯥꯁꯦ ꯑꯅꯤꯃꯛ ꯂꯣꯏ ꯂꯨꯏ ꯁꯛꯄꯗꯗꯤꯀꯣ ꯍꯥꯏꯗꯤ ꯑꯃꯅ ꯂꯥꯏ ꯑꯃꯅ ꯂꯨꯔꯦ ꯍꯥꯏꯕ ꯂꯥꯏꯗꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯆꯞ ꯃꯥꯟꯅꯅ ꯂꯨꯕ ꯏꯁꯩꯗꯤ ꯑꯗꯨꯝ ꯑꯣꯏ ꯑꯗꯨꯕꯨ ꯁꯛꯄ ꯃꯇꯝꯗꯗꯤ ꯈꯔ ꯇꯦꯛꯅꯤꯛ ꯌꯥꯝ ꯁꯤꯖꯤꯟꯅꯕꯁꯦ ꯑꯁꯤꯅ ꯑꯅꯧꯕ ꯑꯅꯨꯔꯥꯙꯥ ꯄꯥꯔꯋꯜꯅ ꯁꯛꯄꯁꯦ ꯁꯤꯅ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯅ ꯈꯔ ꯇꯦꯛꯅꯤꯛ ꯈꯔ ꯆꯪꯉꯦ ओके अदो मतम सुम टेंशन लक पोलेरना कोई सही लेमोरिबिसिन सु लोइना कवर तौब नंगनब हाइतारे सी सही सुम सु मतियम तंग खुदोल तंबियो हाँ चाकलीबा लामई अथाप जिंदा मुझखिनी को माथन्नता याम फजब इसे ने सिगी इसे से कोई अदुम बैकग्राउंड दा अदुम ता लेबा हाइदि हुजिकी इसे दो तारो मतुंग हाइदर बैकग्राउंड दा अदुम थारगा थम्बा ताबनो हाइदो अदुम इसे मो होइनी हाइदर या नुंगाइ जरे मथंग से एक पुंसिगी अरोइबा कुंदो परेंग हाइरि बा कोई जयश्री शिवराम न सकी बेसे हाइदर सी इसे से लागसे क्वेश्चन से रविशंकर तो लागसे रविशंकर हाइरि बेसे सी माधवी की इसे सिंग से लोइना म सैड हाइदर अवाबा तोंदरो सकपे से वेन तवे करी हाइबेंग सी पुंसिगी अरोइबा कुंदो परेंग से यामना निगम दबई सही होइना तौ माले चुमिदा कमाइ तौगेदा असेंगबदि सुमाइ तौनी आइसे सिगी मतुंग दसु दरास अतोप इसे हाइदि अरिबा सिंगसे अतोप इसे अरिबा खरगसु आई प्लान तौजरे सोइदन तौजरकनी हाइदि
ꯁꯣꯟ ꯆꯥꯟꯕꯤꯔꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯁꯣꯏꯅ ꯇꯧꯖꯔꯛꯈꯤꯅꯤꯅ ꯑꯩ ꯊꯝꯖꯒꯦ Okay. ꯃꯁꯤꯁꯤꯒ ꯏꯁꯩꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯀꯨꯟꯗꯣ ꯄꯨꯔꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯗꯤꯌꯟꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛ ꯂꯩ ꯃꯄꯥꯟ ꯂꯝꯗ ꯁꯛꯄ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯁꯨꯃꯥꯏꯅ ꯁꯛꯄ ꯉꯝꯃꯣꯏꯗꯕ ꯖꯥꯠꯂꯥ ꯀꯥꯏꯅ ꯍꯦꯛ ꯍꯥꯏꯅꯕꯒꯨꯝꯕ ꯀꯩꯅꯣꯝꯈꯛ ꯂꯩ ꯑꯗ ꯁꯤ ꯑꯩꯅ ꯂꯩ ꯍꯥꯏꯕꯗꯨꯁꯨ ꯄꯨꯊꯣꯛꯅꯤꯡꯕ ꯑꯗꯒꯤ ꯃꯁꯤ ꯀꯅꯥꯒꯨꯝꯕꯅꯁꯨ ꯑꯗꯨꯝ ꯍꯥꯏꯅꯩ ꯑꯇꯣꯞꯄ ꯑꯥꯔꯇꯤꯁ ꯈꯟꯗꯅ ꯃꯟꯗꯥꯀꯤꯅꯤ ꯈꯛꯇꯪꯗ ꯁꯛꯍꯜꯂꯤꯁꯤ ꯀꯥꯏꯕꯁꯨ ꯑꯗꯨꯝ ꯊꯝꯅꯗꯕ ꯅꯠꯇꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏꯒꯤ ꯏꯁꯩꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯥꯔꯇꯤꯁ ꯁꯨꯝ ꯑꯩꯈꯣꯏꯒ ꯀ꯭ꯂꯣꯖ ꯈꯤꯇꯪ ꯑꯣꯏꯅꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯗ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯑꯗ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯖꯨꯅꯤꯌꯔ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯩꯗꯣ ꯅꯣꯏ ꯁꯨꯃꯥꯏꯅ ꯏꯁꯩꯗꯣ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯅꯣꯏ ꯑꯃꯨꯛꯇꯪ ꯇꯥꯁꯜꯂꯨꯅꯦꯒ ꯍꯥꯏꯕꯗ ꯂꯧꯕꯤꯕꯁꯨ ꯌꯥꯎꯏ ꯂꯧꯕꯤꯗꯕꯁꯨ ꯌꯥꯎꯏ ꯑꯗ ꯂꯧꯕꯤꯗꯕꯁꯤꯡꯗꯨꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯖꯔꯨꯅꯤ ꯑꯗ ꯃꯟꯗꯥꯀꯤꯅꯤꯗꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯤꯅꯤ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯅ ꯏꯁꯩꯗꯨ ꯅꯪꯅ ꯏꯁꯩꯗꯨ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯤ ꯃꯄꯥꯗꯣ ꯈꯤꯇꯪ ꯁꯣꯏꯕ ꯃꯥꯜꯂꯤꯅꯦ ꯀ ꯍꯥꯏꯕꯁꯦ ꯑꯝꯇꯪꯒ ꯇꯥꯔꯛꯈꯣ ꯀ ꯍꯥꯏꯕꯒꯤ ꯌꯥꯕꯁꯦ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯣꯏ ꯀꯥꯏꯅ ꯍꯦꯛ ꯍꯥꯏꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯍꯦꯛ ꯅꯪꯒꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯣꯏꯕ꯭ꯔꯅꯦ ꯀ ꯍꯥꯏꯕꯁꯦ ꯃꯥꯅ ꯍꯦꯛ ꯆꯨꯝꯊꯣꯔꯛꯄꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯝ ꯍꯥꯏꯗꯤ ꯗꯤꯁꯀꯁꯟ ꯇꯧꯕꯒꯤ ꯃꯇꯝꯁꯤ ꯌꯥꯝ ꯄꯤꯕ ꯃꯉꯣꯟꯗꯅ ꯃꯁꯤ ꯑꯩꯒ ꯈꯔ ꯅꯛꯅꯔꯣꯏꯅ ꯍꯥꯏꯖꯕ ꯅꯠꯆꯗꯦꯀꯣ ꯃꯥꯏ ꯃꯁꯥꯒꯤ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯀꯣꯝꯕ ꯑꯗꯩ ꯉꯁꯥꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯁꯛꯅꯕ ꯁ꯭ꯇꯥꯏꯜꯁꯤ ꯃꯅꯤꯄꯨꯔꯗ ꯁꯛꯅꯗꯕ ꯉꯝꯗ꯭ꯔꯖꯥꯠꯂꯅꯦ ꯀꯥꯏꯅ ꯈꯟꯅꯕ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯒꯤꯁꯨ ꯈꯤꯇꯪ ꯂꯥꯞꯊꯣꯔꯛꯅꯕ ꯑꯩꯈꯣꯏ ꯁꯤꯁꯨ ꯂꯩꯕꯖꯥꯠꯅꯦ ꯁꯛꯏꯍꯦ ꯀ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯈꯤꯇꯪ ꯄꯨꯁꯤꯟꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤꯁꯨ ꯑꯩꯈꯣꯏ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯇꯦꯛ ꯑꯃꯒ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯣ ꯑꯩꯈꯣꯏ ꯃꯟꯗꯥꯀꯤꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯁꯩ ꯁꯛꯇ꯭ꯔꯤꯉꯩꯗꯀꯣ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯍꯧꯒꯦꯕ ꯑꯩꯈꯣꯏꯕꯨ ꯎꯅꯕꯤꯕꯁꯦ ꯇꯣꯏ ꯇꯣꯏ ꯀꯧꯕꯤꯗꯦꯕ ꯑꯣꯀꯦ ꯏꯝꯄꯦꯛꯇꯤ ꯇꯣꯏ ꯇꯣꯏ ꯀꯧꯕꯅꯤꯗ ꯑꯩꯈꯣꯏ ꯎꯅꯕꯁꯦ ꯇꯣꯏ ꯇꯣꯏ ꯀꯧꯕꯤꯗꯦꯕ ꯀꯅꯥꯅꯣ ꯀꯧꯗ꯭ꯔꯤꯁꯦ ꯍꯥꯏꯗꯤ ꯇꯣꯏ ꯇꯣꯏ ꯀꯧꯕꯤꯗꯦ ꯃꯤꯟꯁ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯄ꯭ꯂꯥꯟ ꯑꯃ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯎꯔꯀꯥꯟꯗ ꯏꯝꯄꯦꯛꯅ ꯑꯁꯨꯃꯥꯏꯅ ꯇꯧꯕꯗꯣ ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯔꯝ ꯂꯩꯇ꯭ꯔꯗꯤ ꯎꯅꯕꯒꯤ ꯇꯥꯟꯖꯥꯁꯨ ꯐꯪꯗꯦꯕ ꯏꯝꯄꯦꯛꯀꯤꯁꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯇꯤꯁꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯂꯝꯗꯕꯨ ꯑꯣꯏꯔꯣ ꯐꯤꯂꯝꯒꯤ ꯂꯝꯗꯕꯨ ꯑꯣꯏꯔꯣ ꯁ꯭ꯄꯣꯔꯠꯁꯇꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯐꯤꯜꯗꯕꯨ ꯑꯣꯏꯔꯣ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯀꯧꯖꯕꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯔꯤꯄꯤꯠ ꯂꯥꯛꯄꯗ ꯃꯇꯝ ꯈꯔ ꯆꯪꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅ ꯑꯩꯈꯣꯏ ꯗꯥꯔꯥꯁꯦ ꯑꯩꯈꯣꯏ ꯇꯣꯏꯅ ꯎꯅꯕ ꯄꯥꯝꯃꯦꯕ ꯑꯗꯨꯕꯨ ꯃꯔꯝ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯎꯅꯕꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤ ꯄ꯭ꯂꯥꯟꯗ ꯌꯥꯎꯒꯗꯕ ꯏꯁꯩꯗꯣ ꯑꯗꯨꯁꯨ ꯃꯇꯤꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯄ꯭ꯂꯥꯟ ꯇꯧꯖꯒꯗꯧꯕ ꯏꯁꯩ ꯈꯔ ꯄꯨꯊꯣꯛꯆꯒꯦ ꯑꯔꯤꯕ ꯏꯁꯩꯁꯦ ꯁꯤꯅ ꯂꯣꯏꯗ꯭ꯔꯤꯕꯀꯣ ꯈꯔ ꯑꯩꯅ ꯁꯛꯑꯒ ꯊꯝꯅꯤꯡꯕ ꯈꯔꯁꯨ ꯂꯩꯔꯤꯕ ꯄ꯭ꯔꯣꯗ꯭ꯌꯨꯁꯇꯤ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯑꯗꯨꯒꯤ ꯏꯁꯩꯁꯤꯡꯗꯨꯁꯨ ꯈꯤꯇꯪ ꯅꯪꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯌꯣꯕ ꯍꯥꯏꯗꯤ ꯃꯇꯝꯁꯦ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯃꯇꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯁꯩꯁꯤ ꯋꯥꯔꯤꯔꯣꯝꯗ ꯆꯠꯇꯕꯤꯗ ꯏꯁꯩꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯑꯣꯏꯅ ꯖꯔ ꯖꯔ ꯁꯛꯊꯔꯝꯃꯒꯦꯕ ꯃꯇꯦꯛ ꯈꯔ ꯑꯣꯀꯦ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯀꯨꯟꯗꯣ ꯄꯤꯔꯥꯡꯇꯅ ꯂꯦꯡꯈ꯭ꯔꯕ ꯄꯔꯦꯡꯅꯤ ꯍꯨꯞꯆꯕ ꯉꯝꯗꯅ ꯄꯥꯃꯨꯡ ꯑꯁꯣꯝꯗ ꯂꯩꯃꯟ ꯆꯜꯂꯦꯗꯣ ꯅꯨꯡꯁꯤ ꯃꯩꯁꯥꯗ ꯍꯨꯞꯆꯕ ꯉꯝꯗꯅ ꯄꯥꯃꯨꯡ ꯑꯁꯣꯝꯗ ꯂꯩꯃꯟ ꯆꯜꯂꯦꯗꯣ ꯅꯨꯡꯁꯤ ꯃꯩꯁꯥꯗ ꯑꯗꯨ ꯃꯊꯪ ꯑꯃ ꯊꯃꯣꯏ ꯀꯥꯏꯕ ꯃꯤ ꯌꯥꯎꯔꯝꯃꯅꯤ ꯁꯤ ꯏꯁꯩꯁꯤꯃ ꯑꯃ ꯀꯩꯅꯣ ꯇꯥꯡꯖꯕꯤ ꯑꯣꯀꯦ ꯑꯩꯈꯣꯏ ꯇꯥꯡꯖꯕꯤ ꯎꯔꯤꯅ ꯑꯩꯈꯣꯏꯒꯤ ꯃꯟꯗꯥꯀꯤꯅꯤ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯏꯁꯩꯅꯤ ꯁꯤ ꯑꯃꯨꯛ ꯁꯛꯀꯦ ꯁꯤꯁꯨ ꯁꯛꯍꯧꯔꯁꯤ ꯇꯥꯡꯖꯕꯤ ꯎꯔꯤꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ ꯂꯦꯡꯗ꯭ꯔꯕ ꯎꯄꯥꯜꯅ ꯂꯦꯡ ꯑꯔꯦꯝꯕꯗ ꯇꯥꯔꯕꯔ ꯋꯥꯈꯜꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯅ 이랄라 ꯇꯥꯡꯖꯕꯤ 우리나 leptuna ꯂꯩꯍꯧꯔꯦ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯏꯁꯩ ꯑꯍꯨꯝꯃꯛ ꯍꯥꯏꯇꯥꯔꯦ ꯃꯥꯙꯕꯤꯒꯤ ꯏꯁꯩ ꯑꯍꯨꯝ
ꯃꯩꯆꯥ ꯀꯤ ꯑꯍꯨꯝ ꯄꯨꯟꯅ ꯇꯔꯨꯛ ngasi mathang back to back sakpire haitare Hoi. matam di pungloi loi rabjani adubu khoi mandakini su habi khiba isai mayam ma saning ba mayam su leiri Hoi. hansi gi project sigi na taba matung taba da madu gi project ju tawgi habi wakhalon su tambiri hari ba tung da salke na khanbiri ba isai mayam su dagi isai amatang habi mu kari gi tamu da hari isai se sakpi gi na khanbiri bino aduga adu isai da amung lakpi sim tang da sumai hai okay sei je tentang na thambi aina isai mongon san ningi isai sing je ahal laman mayam mu nazar khini hadi ai kana gumra asi isai je ngon da hairam dri ne ka hadi kana macha ma su sing gor su permission lawra ayab lawra hadi lawdri lawdi lawjagani soidana ado hai isai sing sigi su soidana permission lawjagini ada isai mayek am ga aina sum haijage masi miyo gi life to su yamna mari leina ba ado ajikan gi leiriba se ai khoi dagi khara junior org sing adi sunta ga tabi kidra isai ne phagi su gai nokpodi daga kai daga hapak da tabi binatana ado hai isai ju ne san jage ai bang thela sa tai bang kai the karak pada punsi lalon balak pada sendong tanggi khaloba seleb mangdana handore de seleb mangdana handore tai bang kai the karak pada punsi lalon balak pada sendong tanggi khaloba seleb mangdana handore de seleb mangdana handore okay ai bung gejel da selemang handore kari gina sigi sei sei khoi na mandakini yam pambiri se mayek sigi ra na traga magi sur haigadra masigi maram se kari obidu isai se daras kainoni akhoi si jai pami ji maram se makhal se ani thokna yengba yai habidi isai haiba lila haiba si samaj gi amot pakhara do su sudok cham thoi bani gaina han sina hai ko adu aina haining badi taibang kai thel karak pada punsi lalon balak pada sendong tan gi khaluba sele manglona haldore haiba se si mayek sida amtang khanjilaga mayam yengminase ba ko yamna artha se yam phajaba ko aduga ngasagi sursi makta ju dum sakpa matamda tasengna kaithen se kada kara aba miyo bagi punsi gi lila ma sanaba la ini na ko koi miyo taibang pal se chona thabirak pada ko sigi pochi da yam pamjagi ba haitare aduna yamna khangde haidok pada ina haitre okay after yam chawi habni aduga mayek su yam phajaba tana tana magi sur haba tare masi su yam phajabani na masi mayam di honing habni matam di loile helab jani adu minute ani danga lawjage akhoi ni pam jaba adu impact news ki staff sing na sunga si se engon da haibir pa tare tapta gi sei tara sakib ji manung da sei amai tare khut to nongoi paiduna haba si masi su matem nak sapiro mana mayam haibiri sim tanga sapiro manga di yam mapung par ne kanji kutta no mai paiduna si kamai sakani harmony si ga do yenga je haipek ngam mage khoi staff tang wang man do mal scale di g c ba na pa anesthesia di samai se district mari khat ning tam ba pam jade blockade amuk hana tau dana bagi wari saviro salaviro hai ina ning tam batan bagi mahuta mahuta nagaling di maloy na taubiro kutanong may paiduna ning tam batali basa wakat mi fam duna ning tam batali basa ngay hakang le pasibuk kam dawi ha ngay hakang le pasibuk kam dawi noi na ning tam batali ngay hing bagi hak nong tiri ngay song dana innocent tenjin bada soi roi kang lay pat kai krai kang lay pat hai badu bu kai krabadi ning tam batalib do kai brow
Kanglay pang na bukain krabada ning tamba tanbagi kari kanarige. Sraga hay ay Thank you so much. Say am phajai hai tare. Aro ibena question jam ta hang jage. Question jam phajai su gai jabi ge. Okay, ngasi gi ndilo senjer ge ha tare adu ngasi gi tharmasi da mandakini amadi kogi rabisankar lebi tar tharmasi ba thawa happy khebam di mapung phan bigi damakta kogi SS career solution ge maikai digi aduga legla हाइबा तारे कोई मणिपुर की एग्रो थांगजम एग्रो इंडस्ट्री की माइके दगी गिफ्ट हैम्पर अमखक कोई मंदाकिनी दसु खुदोल तमजगे अदुगा कोई की इनाउ रविशंकर दसु खुदोल से तमजगे हाइबा तारे एंड अरो इबो इन अमुक हना रविशंकर अमदि मंदाकिनी बु थागा चपोंदोक चरी अप्रिशिएट योर जर्नी थैंक यू सो मच Thank you. मसेलिंग असिगी मनु हुना सैटरडे नाइट शो की थरम असिगी एडिशन असे करम तोबी बगे कोई दखन बिरप यागनी कोई मेल आईडी impacttvnews@gmail.com नत्रगा कोई फेसबुक पेज www.facebook.com/impacttvmanipur da join tobirga comment amadi feedback thabirp yagani. Well, ladies and gentlemen, thank you so much for joining us from the other side of the screen. Until next time, this is Raj Nongthom signing off. Kurumjari.